Minister Infal Mayolgi Thangal Bajar Paikhatliba Development amasung Renovation ki thabaksing yengsinkre. GR na Chingmang Leimakungda Naga Kunja Singh Chataki Batawong Kuki Militant Singamari Tamle Takpani Haina Kopi Palna Fongdorakli. Election Commission of India na by-election Pangthukadariba 49th Tadubi Assembly Constituency Special Summary Revision ki Electoral Roll Lauthokre. CVDF na KSO ki shutdown reject tauraduna Jomi area sing asi cookies do decision sing makapon de hairakli. Amadi Manipur gi anau balengak semada sarug yariba asi supporter amasung community leader sing tanaraga yaukibani haina MLA Mursanglur Sanatena Fongdorakli. Kurumjari ISCOM News Beneng Tabiri Bakwai Pumnamakpu ai Silki Chanambamna Taramnok Jari Hausik Pau Sandok Nipijari Manipur ki Chief Minister Yumnam Khemchan Singhaloinina MLA Amadi Marilena Ba Official Singhaloinina State Sigi Achoba Business Hub Amu Oiriba Infal Mayolgi Thangal Bazar Paringda Infal City Asibu Masak Thokpa Modern City Amu Ohenbagi Pandamda Paikhaliba Development amasung Renovation ki Thabak Thoram Singasi Ayuk Anganbada Yengsinkre. Ngasigi yengsin khongchit adu state government asina maru oiba kaithel singda urban infrastructure lehenduna civic amenity sing thamna bohonariba sing asida mapung fana paikhatpa ngamle haina takpani ngasi ayuki yengsin khongchit adu da chief minister galoina ne MLA Thangmaiban assembly constituency Khumukcham Joy Kisan MLA Kaisamdong assembly constituency Nesikan Sapam public works department PWD senior official sing Municipal Administration, Housing and Urban Development, Mahut Department amasung Infal Municipal Corporation IMCG Makok Thongba Official Sing Sarukyaki. Khongchat aduda Chief Minister Yumnam Khemchan Singhna Official Singa interaction tawduna Hauzik mafam aduda paikhaliba thabak sing adugi process, status amadi quality leina thabak sunanaba pautak sing piki mahakna makha taraduna Official Singda Suri Bathabak Sing Quality Leina Kumang Chauksina Paikhatuna Miam Amadi Traders Sing Nathengari Bakudong Chadaba Sing Asikok na Buhatnagadabani Haina Pautak Sing Piki. Chief Minister Namakata na Department Sina Coordination Pinaduna Infal City Asida Monality Improve Ohenba Miam Gi Safety Sing Lehenduna Infal Gi City Market Sing Asi Fajahan na Buhatnagadabani Haina Directive Sing Su Official Sing the Piki. Leimakong the Leiba 8 Gorkha Regiment ki personal singna thasi ki tareta naga kunja singna church conference yauru rabamatung mayum da halakpu matamda Chingmang Leimakong mapada thatuna kuki leader singa ayaba yaudana get hangba yaroi haina kunja singna lambi thatuna thambaki thongdok adubu akan mamawongda Committee on Protection of Indigenous Peoples Ancestral Land Popipal na condemn tobagaloina na Indian Army ki unit ama oiriba 8 Gorkha Regiment ki thawng adu khutlai paiba kuki militant singamari leinei haiba phongna takpani haire Popipal gi media cell na thadorpa cherol amagi matung inna naga khunja singna mayum da halakpada 8 Gorkha Regiment ki personal singna Chingmang Leimakhong da thatuna thamkibagi thawdok amade kuki leader sing ya thangaiduna chadhan khidabagi thawong asina Indian Security Forces singi neutrality integrity amasung constitutional mandate sing adu khonggoinabane Gorkha Regiment na kuki leader sing ya thangaigani haina phongdoki buwafam asi democratic nation amagi makhada rule of law leiriba leibak asidadi yamna tayonana thokpa thongdok amani haire masigi mathakta khulai paiba kuki militant singna nungthil pobopta central security singi mamangda Hengzang El Champhai Lailon Harautel Faijang amasung Karam Waifai Kul singda thoraktuna chatpada security forces singna
Karigumba action amata lawkhatana tumina leptuna yengduna leibagi mathakta kuki militants sing aduda mateng pangsinduna jamjaraba khunja singda masana semjaba buffer zone manungda terrorize tawhali haina maral sirakli. Security forces ke asigumba narki partisanship amadi unconstitutional behavior sing lamdamasigi right thinking citizen singna punna condemn tawfam thoi kopi palna lenga ki pukning chingsaladuna Manipur gi chingkhong chinyada operate tawriba kuki militant singi mathakta akanba action lokhatuna reason asida rule of law justice amasung constitutional order lehana bhotna biu haina phongdorakle. Election Commission of India ECI nangarang 49 tadubi Assembly constituency gi electoral roll gi special summary revision SSR laukthoptuna lisingani kuntaruki January ama fauba electoral roll da ming chankiba sing by electional se dabot thada bayaragani haina laukthokre. Sit humpu laiba Manipur Legislative Assembly da 49 tadubi Assembly Constitution gi oina National People's Party NPP gi ticket tagi karakhiba MLA and Kaisena Manung Matam Chadana Lisingani Kunmangagi January Tara Nipalda Anaba Amadagi Lakidabagi Sit Asi Hangduna Lakibane. ECI Napirakiba Directive Asigi Matungina Chief Electoral Officer CEO Manipurna Constituency Asig Election Schedule Representation of the People Act 1950 gi Makhada Lautokre. Announcement Asi Matam Kuina Manipur State President's Rule Thamlurabagi Tungda Yumnam Khemchan Singhna Tha Asigi Marida Chief Minister in Wasak Lokrabagi Matungdane. ECI gi Matungina Assembly Constituency Asigi Integrated Draft Electoral Roll Tha Asigi Mapal da Fongduna Miyamda Khanghangadabani Aduga Claims Samasung Objections Sing Tha Asigi Kunmanga Fawagi Manungda File Tawgadabani Hairi Aduga Claims Samasung Objections Sing Asi March Taruk Fawagi Manungda Loisin Gadabani Amadi Final Electoral Roll na March Tarada Fongadabani Hairi. Chathagadariba Special Summary Revision Asida Jahi Asigi January Ama Fawbagi Manungda Jahi Taranipal Suraba Eligible Citizen Singbo Electoral Roll da Hapchinduna Vote Thadahanba Yanabagi Pandam da Pangthukpani Hairi. CEO Manipur District Election Officer Singh Amasung Electoral Registration Officer Singh na Chathagadariba SSR Asigi Processing Asi Asoy Angam Yaudanaba Kupna Yengsingani Haina Official Source Amana Fongdorakli. Central Village Defense Force CVDF na Cookie Students Organization Churachandpur KSO na kauriba pungkun mari oppose tawbagaloy na Jomi Singh na khundariba mafum singda Cookie Students Organization KSO Churachandpur na tawning bata tawba yaroy amade Zomi area sing Cookie jo decision ki makhada leite haina fongdorakli. CVDF na thadorpa cherola magi matung inna KSO Churachandpur na kauriba pungkun marigi shutdown na si Jomi gi area de apply to yaroy amadi CVDF ki mangjaw nana khanghalakpa leitabana shutdown na si chatnaba yaroy amadi kanagumba organization amana hekta Jomi na khundariba mafum singda shutdown tobagi authority leite haire. Cherol asina makha taraduna Guwahati da pangthokkiba mifam da lawkiba lungtu resolution chatnaba yaroy maramde hairiba mifam aduda Jomi community dagi miyoi amata saruk yakiba leite. Jomi Furubasi Cookie Jo Framework ki makhada lawkiba decision sina konsinba yaroy haire. CVDF na Zomi Council ki ware paladuna hai lisingani kunmari ge methada Zomi Council ge General Assembly da Cookie Zo asi collective identity oina sakhangba gi wafam reject tawki amasung Zomi singbu identities natraga framework amagi makhada sakhanghanba asi community gi ayaba yaudana sukya yaroy haire. Maram sing asi leibana Kanagumbana Jomi area singda shutdown tawduna normalcy tugairak thawong adu unauthorized ni logani haire. Tipaimuk Assembly Constituency digi BJP MLA oina karakhiba ngursanglur sanatena Manipur gi anawba lengak sembada support tawriba si mahaki supporter amasung community gi luchingba singa kupna khanaraba tungda ayaba piduna saruk yariba si
surrender tauba natte. Adubu Manipur thokliba kanglub ki irang asigi waroisin puraktuna ing tappa lehenba haibasi government ama leiraba matung wari sanaraga purakadabani haina fongdorakle. Mahakna makha taraduna hai Manipur ki leiriba isu asigi waroisin nongmaina purakpa yaroi. Masidi faminaraga wari sanaba khaktana purakpa ngamgani. Irang asi loisinduna ing tappa purakpana mangda thamlaga government sembada yauna buare pasi Kukijo MLA ahumna lawrakhibani. Miyoi kaya ama irang asina chaitheng piri amadi kaya amana masagi yumda hanjinba ngamdana relief camp singda leiri. Fibam asina maram oiraga nongmagi suraga imung manung puriba singdana hena chaitheng piri haiki. Mahakna makha taraduna hai ing tappa hanjindana senthok lambi lehenba yaroi. Separate administration demand tauri masi hauzik hekto oithokpa yaban natte. Center ki meeting makha da handak sem ki ba yumnam khemchan singh na luchingba anauba sarkar asida MLA Ngursanglur Sanate Churachandpur Assembly constituency ki MLA LM Khaute amasung Kangpokpi Assembly constituency ki MLA amade Deputy Chief Minister oina hapkraba Nemchakip Genna Manipur da ing tappa purakna ba khongthangda mangzul thaduna sarkar sembadi yakkibani haiki. Manipur da listing ani kunhumdoi gi May ahumdagi haurakkiba Kanglub ki irang thokraba matung MLA LM Khaute amasung MLA Ngursanglur Sanate haukiba yumsakai sanamitta yumnam khemchana Chief Minister oina wasak lobagi thoramda saruk yakiba thodok adu ihan hanbo oina Imphal da Kukijo Phurup MLA singna lakiba thodok amane. Kukijo miyam amasung makhoigi awabada namthak tobani haina MLA ahum ki mathakta siriba maral adugi matangda Ngursanglur na hai Karigumba government ama leitrabadi miyam gi awabasu adumak sangtharakani. Tungkoina chatkadaba waroi sinama ing tappa puraknabagi damakta government semada saruk yabani. Aikoi miyam gi mayokta leiban natte problem khudingmak faminaraga waroi sin purakadabani. Nongmai phuna jainaba amadi mihan mipunna jingba violence ki thawongna kaidonungda waroi sin purakpa ngamloi haiki. Hauzik khongjang changsaliba sing amadi Mahaki Tipaimug Assembly constituency gi missing ani gi khenaba paladuna mahak na hai hauzik khongjang changsaliba singasi mar furup tagi natte haiki. India gi law enforcers amasung security agencies singna Indo-Myanmar border gi more da leiba border pillar 72-73 gi marakta leiba Yangobungda lalhoba sena thamlamba mortar singamadi IED ani aso engam yaudana bomb disposal team na defuse chokhibaga loinana tongan ba lalholup singi kadar mari fawangam khre haire. Amaramda security forces ki apunba team amana Irilbung police station ki manung chanba kongba nandeibam leikai de chatheki operation aduda aina thinkraba lalholup People's Revolutionary Party of Kangleipak Progressive Pripak Progi Senkai Tumkai de chenaba kadar ama fare haire. Security forces na farab kadar atu ki maming Sagol Sem Joy Chandra Singh Chahini Futaret atopa ming Bungcha Kakwa Makha na mayrakpam lekai degini haire. Mahak na security forces ta fangdurak pagi matung inna Makata na Pripa ki kadar Seram Mani Matum Mitei atopa ming Mani Sahikun Senzam Kunau mayay lekai degi miyoy asisu mayum degi fabangam kre haire. Atopa security forcing ki counter insurgency operation da lalholup kanglai yawol kanbalup KYKL ki kaderni haiba takhelamba Mohan Singh sahi kontra mathoi palel maning lekai degi miyoy asisu fabangam kre haire. Atopa operation amadana security forces singna aina thinkraba lalholup United National Liberation Front koireng UNLF ke kader sorokhaibam Roses atopa ming kanglai puba chahini phu Chairel Lengang Tabi Makha Lekai degi miyoyasi Singzamai police station ki manung chanba Kanchipur ki fabangam kre haire. Inat kamari leinaba thabak thoram singda ka henba machat sing hapsilakliba asi thingnaba gidamak iyol nalakhulak liba khongthang asida kanagumba kharana social media ki khuthangda lan uhana bonari basi yamna laibak thiba amani haina Inat Yokhat Luptin Iyolgi General Secretary Mayeng Bamdhanan Zoina Fongdorakli. Maitei Inat ki Thauram Singda Kaitharakliba Machat Singasi Thingnabagi Damak Kumjalu Singani Kunmarigi
August 10 leipak miyamna lawkiba warepsing adugi matangda IOL amadi Eastern Students Club anina kutsamnaduna Nongmaibung Multipurpose Hall da pangthokkiba Nongmaibung mifam aduga mari leinana paumi-singa unaba amada wafam asi mahakna fongdokkibane. Mahakna makha taraduna khunai asigi miyamgi oiba pokpadagi siba phawbagi pangthoknariba thauramsing asida ka henba machatsing totsin yansilakpana maram oiraga imung amada hena sel changhanabagi machak ohenbada natana Manipurgi sel tumgi phibam phalaktraba matam asida ka henba machatsing asina aikhogi khunai asi hena maning hanhanaba machak amasu oihalabane. Maru oina luhong khongdongbagi thauramsingda phizang khanba haibagi chatnabi asi iolna thingkiba leite masida tangai fadana changda yadraba thabak tumak chatna hanbiu haiduna tongan ba mafam kayada iol amadi miyamga loinana camping chathaduna laglibane. Hairiba camping asigi saruga mo oina Imphal mayolgi mafam singda lepa leitana chatharakpa miyamgi oiba mifam adugi manung channa ngasisu Nongmaibung miyamgi mifam asi pangthokpane. Loinana kanagumba kharana social media ki khuthangda iol na miyamgi yaifanaba changsalakliba thabak thauramsing asibu lana uhanaba honarakliba si tasena laibak thiba amane. Masigumba lana uhanaba thabak sing asidi tawhaningde hauzik lamdam asida chaksa hijaba yauna kumhai harauda hena sel changhanabagi thabak asi lepiduna tangai fadaba lininga mari leinaba thauramsing tamak pangthoktuna hantharakliba missing amadi economic system asi khara hengatpa ngamnaba hotnaminasi hainasu mahakna fongdokki. Asigi thabakse thauleitadana puto tobosu natte 2024 gi angan basarutagi torokpani masi lamdam si leiba COS mayam punjalaga conglomerated organization amanda torokpani akhangai mayam yauri MU gi oja university gi oja yauri cultural activists mayam yauri senior citizen yauri aduga akoigi sana kunung gi halaman sing yauri afa phata akoigi tung mang yengaga tangai phadana torokpa thabakni phijang khanra thingba leite thingba aiba waise ina ki lu amoina khoi haibiati tawbiganu si phatte sida asoiba lei si lei haidana madu khunai sigi chenja chongjaba moina halamangi yathang puraga haibani anagumna lana lobiganu aduga achouba haiba macha haiba leite moisu loina wakhan tarakani khoi wari sanajagani moroin Imphal mayon se khoi sumba miyam ga wakhan khan taminaba khana nena basi kharang wali khoina athapa chaluba adi peripheral area sigi horapna tobani Imphal mayon so khoi phajana wari sajagani miyam bhat tangani miyam na haibada yaroi doba kanamta leite nai haijari. Handak NDA gi anauba leingak ama semliba asida Minorities Affairs Minister asi minority oiriba Manipur Meitei Pangal gi MLA singna paifam thoktabra haibasi hauzik leiriba leingak loisingi mafamda hangningli haina Minority Students Association MSA gi President Izus Ahmad na fongdorakli wafam asing asi Manipur Press Club da pangthokkiba pawgi mifam amada mahakna fongdokkibane mahakna makha taraduna Status da matam kuina President rule thamluraba matung handak nauna NDA lenga ki luchingba singna Manipur da tangdu leitaba phibam da hanjilakna ba haiduna leiriba phurup singa sidagi karakhiba MLA singda pham yen thoktuna anauba lenga ama sembada minority Manipur Meitei Pangal singi maraktagi karakhiba MLA ahum gi manungda MLA ama fauba minister ama tapidaba makai nathaiduna thamlamba haibasi association asina hakchin lawi Maru oina apunba Manipur ama oina ba ngasi fauda minority Meitei Pangal na thaudang kaya lauduna laglibane. Amadi awaba kayada sarug yaduna lakminaraba Meitei Pangal singbu handak lamdam asigi lengak sembada kari maram gidamak mitop amagum minister gi fampi tribano hairiba thawong asidi iramdam asigi damak khanba apunba Manipur ama oina bu hatnariba minority Meitei Pangal sing asibu NDA lengak na namthanaba satharakpa ama oina laudaba ngamde. Masigumba One Nation One Relation ki wakhal khanpa manbagi wakhalonasi atuba matamda thadok piduna Manipur Meitei Pangal gi leiriba NDA MLA ahum asitagi MLA amada minister fampi gadabani hainasu mahakna fongdokki iramdam asigi damakta apunba Manipur ama sangatnaba hotna zariba adugumlaba minority Meitei Pangal simbu akhoigi nathairaga thamba manba mong ase NDA government gi luchingba singda akhoi basi satpigano na akhoi appeal tawjage athuba matamda akhoi gi hariba kai haitare
अनौब सरकार असिदा माइनॉरिटी अफेयर्स मिनिस्टर असी अखोई माइनॉरिटीज की नमकता असी पाइबद मतिक चाइना खली लाइरिबा अखोई माइनॉरिटी की मैते पंगल की एमएलए अहुम असिदगी हेना मतिक चाइ खनबा मी अमदा हाइबा फमसी थिंदोपियो हाइदुना अखोई हुजुजु पालिबा लेंगाक असिगे लुचुंबोय बिबा ऑनरेबल सेम पाबुंग वाई खेमचानसु अखोई असिगी हाइ अखोइना थमजरिबो मसि तबिगनि हाइबगी थाजबा थमजै Writers Platform Manipur Head Office Langdum Leader Anniversary gi ahum lak suba jahi gi thauram Malem gi mamalon gi numet thasigi kun mathoi thang chi numit ki nungthul pung tarani thoi minute manga taba matamda Imphal gi Manipur Press Club ki loktak hol da pangthok pagamari leinana jahi kuding gi leptana chatharakpa Literary Annual Award sing lanthok lagani haina Red Plat ki Dr. Kangabam Inga Bemana Thadorapa Cherol Amana Fongdorakli. Cherol Asina Makha Taraduna Hai, Lamdamasiki Ayiba Ayibi Singna, Iba Lyric Sing the Pigadaba Singadudi, Yai School Kwairak Pamgi, Mai Isting Nung Sita, Dr. Arkanan Sana Devi, Rosen Longjamgi, Thang Tagi Haurak Famda, Tingbaizam Khongnem Singh Memorial Award, Katpirakpa Dr. Tingbaizam Swaran Kumar Singh, Irabot Intozagi, Pakhangba Nauyumda, Ibudok Pakhangba Amadi, Laisna Ipalikal Award, Katpirakpa Dr. Okram Ibudho Pipa Lesemba, Navakumar Nongmay Kapamgi, Ibagi Kanglonda, Replate President Lena Silon Mana Katpirakpa, Yumnam Kumar Singh, Binapani Thokchomgi, Borkhangi Ineda, Kumbong Moyum Arun Kumar Amasung, Inaubi Lena Silon Mana Katpirakpa, Loitam Inaubi Leima, Sorok Norengi, Nungsi Sambalda, Kangabam Chaubi Mite, Lena Silon Sereng Mana Katpirakpa, Kangabam Ongbi Takilambam Ningol Binarani Leima, Hareshwar Goswamigi, Khagi Leibak Yunanda, Hairom Tomba Meite Literary Award Katpirakpa, Hairom Dhamendra Meite Amasung, Nongmaitem Kiran Kumargi, Heman Nilmani, a dedicated leader that Sagolsem Kokil Memorial Translation Award Katpirakpa, Sagolsem Santikumarne. Leader Anniversary Thoramgi Ahum Subajahi gi Mana Lauthokpa Asida Haupam Chitra Devi gi Sairing Lairik, Pizi Gilan Amasung, Lairen Mayum Tamfasana Devi gi Sairing Lairik, Amamba Wayil Supomnugani. Red Plat Literary Annual Award Asida Sel Certificate Lengyan Amasung Medal Sing Yauri. Manipur gi Ching Amasung Tampaki Chingnaba Mafum Sing the Area Domination Amasung Search Operation Sing Jathaduna District Sing the Law and Order Ningthina Leina Bohanabagi Thabak Sing Kankat Kre Haire. Official Oiba Pau Amanahai State Sin Batungna Zathariba Security Singi Exercise Ki Manung Channa Ching Amasung Tampaki Tongan ba Mafum Sing da Puna Nakas Amasung Checkpoint Chamagatara Mari Naun Hangduktuna Security Forces Singa Mikup Nahum Singna Irang Amadi Atay Pamdaba Thodok Sing Thuktana ba Jackson Tarang Sing Lokatli Haire Masigi Mathakta Security Forces Singna National Highway 37 Imphal Zaribam Lambi Asida Akhanaba Mityeng Tamduna Nongmada Changdaba Yadraba Potlam Sing Amadi Atay Potlam Sing Puba Truck Amasung Tanker Jahumga Ahum Asoy Angam Yaudana Sathok Sasin Tawhan Kipagaloinana Sensitive Oiba Mafam Singda Security Convoy Singsu Inaki Haire Matam Sangna Aryan Theatre ki live member oina Matam Sangna Interim Committee ki chairperson oiduna leibiramba loinana Theatre asigi Vice President oiramba Thangjam Santi Kumarna tha asigi taruk Irai Nimitta Masagi Anab Amana Maram oiduna ikhang khanghodana leikidabada awaba phongdokpagi thoram ama ngarang nimidangda theatre asigi auditorium hall da pangthokre Aryan Theatre ki senior artist Aribam Nabachendra Sarmana mayai tangbal lauduna pangthokhiba awaba phongdokpagi mifamda Artist amadi members singna minute ani tumina leptuna awaba phongdokhibaga loinana Aryan Theatre ki thabak thoramda mensinba ngamlaroidaba awat pa amal lehoragani amadi lehoriba imung manunggi awabada sarug yari haiduna theatre asigi secretary na thadorpa cherol amada haire
Manipurgi Excise Department na fagatlaba Indian Mad Foreign Liquor IMFL Beer Wine amasung local da sungba yu punna lupa lak marifu mari rom oigadaba yu liter lising taranipal chamakun mari tugaiduna manghan takhan kre fagalaba using manghan takhan kibagi thabagadu Manipur Liquor Prohibition Act lising amaga chamapal marfitara mathoigi makhada yu sungba yonba amasung thakpa tingbagi khongthang ama oina Commissioner Excise na order ama thokduna pangthokibane Commissioner Excise ki order adugi matung inna phagalaba using adu lamfel pata leiba Excise headquarter da maithaduna amadi thugaiduna manghan takhan gadabani haina palli ngarang thugaiduna amadi maithaduna manghan khraba using adu Excise Department na mamang jahi lisingani kunmanga gi October kontra amasung Jahi asigi January kuntra mathoi faubada district singdagi fagalakiba using ni haina official amana fongdorakli manghan takhan kraba using adugi manungda lupa lak yangkai lising marifu romgi IML liter lising Nepal chamri humputaruk hena lupa lak kun Nepal lising marifu taruk romgi beer liter lising mapal chatruk kun mathoi khara hena amadi lupa lising tarani thoi Chatruk Nepalgi wine liter kuntra mathoi khara hena amasung lupa lak mari lising kunithoi chamri humfugi DIC liquor singni haire Miyamna mayai lambi haina khangnariba National Highway chamga kuntra taret A asi matam kayagi mamangdagi lambi asi fibam yamna ka hena sokchilakpana maram oiraga lambi asida masing khangdaba accident thoklakpana nongma kangdana asokapan kaya yaurakpaga loinana misi mina kaya yaurakpadagi mayai lambi apunbalup malalna mari leinaba singda lambi asi sembinaba taksinduna laki makha tarakpada lambi asi semjin bidriba fauba matam kaktababan mayai lambi apunbalup amadi prazamiyam galoinana satharagani haire lambi asi matamga chunaba lambi amagumna sembinaba malalna mari leinaba singda makhatana leptana adumak taksinduna laki President rule laingak leiringai matam haukiba lisingani kunmanga gi October tang 19 da DC Imphal West PWD gi official singaloinana malal gi thomi singa punna famkiba mifamda DC Imphal West na nauna koila sthanabagi package ama lisingani kunmanga gi October gi tang 22 da yumse kaise nimit phaubagi mamangda sanction tawraklagani haibagi thajaba pirakhibane Numit nini ngankhatlaga lisingani kunmanga gi October tang kun ningthokaba numit ki nungdang wairamda lupa crore humphutara mari lakh kunithoi gi sanction tawrakpagi pau malalda pibirakhibaga loinana thangnaba numitta print amadi electronic media da yaurakhi nauna tawrakhiba sanction asi thabak haunabagi process chatlingai marakta lambi asigi pothole menbana chingba thabak sing makhatana tawbinaba taksinbaga loinana ayamba lambi gi thabak sing loishinki Hauzik nauna popular government ama lakpaga iroinana Chief Minister Yumnam Khemchana thasigi mapalda mayai lambi asi semba haunabagi flag off tawragani tazabada asuki matik malalna nungai jabamadi thagatba fongdokchari loinana lambi asi quality leina semhanbinaba Chief Minister amadi mari leinaba singi mafamda malalgi maikaidigi haizari haina fongdorakli Hauzik sanabagi pau amuk lobirasi Imphal East District Sepak Takraw Association asinduna pangthokiba asmita Sepak Takraw League lisingani kunmanga kuntaruk mai paknaloshinduna League asigi closing function haingang makhalekai leiba IMSU ground da ngarang pangthokre pangthokiba Sepak Takraw League aduda participants singna competitive performance sing uthoktuna Imphal East District da Sepak Takraw masana promote tawba masung grassroots sports development sing leire haiba utpangamki Concluding program gi sarukamo oina sub junior ge final match sanaki match aduda IMUCA na hudik ebu point ani punda maithiba piduna IMUCA winner oiki aduga junior girls final match ta MSUC na HUIDC bu point ani kunda maithiba piduna MSUC na winner oiki winner singi oiba prize distribution function ama supang thokhibaga loinana winning team amasung participants singda manasing yenthokduna puning thagatki ngarang pangthokkiba closing function aduda W Ibohal Singh
MCS, Registrar of Societies, Government of Manipur, Waikom Zitan, President, All Manipur Sepak Takraw Association, Thokchom Mangichan, District Youth Affairs and Sports Officer, Government of Manipur amasung P. December Singh, President, All Manipur Panchayat Parisad amadi, Atay Dignitary Singh, Thokchom Brazabidu, President, Imphal East Sepak Takraw Association amasung M. Ibopisak Meitei, President, Ibudaw Marjing, Hanajing Lekay Information, Cultural and Social Welfare Library United Club na chingba, saknay raba miyoy kaya na saruk yaki. Loisilagpada maroy bapaw amukahan na pizari. Chief Minister Yumnam Khemjana Imphal Mayolgi Thangal Bazar da Paikhaliba Development amasung Renovation ki thabak sing yengsinkre. Gorkha Regiment na Jingmang Leimakhongda Naga Kunja Singh Chathakiba Thawong Kuki Militant Singh Mari Thamlik Takpani Haina Kopipal na Phongdorakli. Election Commission of India na by-election pangthokadoriba 49th Adubi Assembly Constituency Special Summary Revision ki Electoral Roll Lauthokre. CVDF na KSO ki shutdown reject tawraduna Jomi area sing asi cookie zone decision singi makha ponde hairukli. Amadi Manipur gi anau balai ngak sembada sarugyari ba asi supporter amasung community leaders sing tanaraga yaukibani haina MLA Ngursangur Sanatena Phongdorakli. Pungjasi Fabagana Sanduk Chaba ISCOM News Matanga Sida Lojere Makataba Pawgidamag ISCOM News po miding taduna lebiyo.